ꯍꯥꯟꯅ ꯆꯠꯅꯔꯝꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯌꯥ ꯉꯁꯤꯗꯒꯤ ꯍꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯒꯥꯔꯤ ꯊꯧꯕꯗ ꯒꯥꯔꯤꯒꯤ ꯆꯦ, ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯑꯃꯗꯤ ꯏꯟꯁꯨꯔꯦꯟꯁ ꯗꯣꯀꯨꯃꯦꯟ ꯑꯣꯏꯅ ꯄꯨꯗ꯭ꯔꯕꯁꯨ ꯌꯥꯔꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯥꯟꯅ ꯆꯠꯅꯔꯝꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯌꯥ ꯉꯁꯤꯗꯒꯤ ꯍꯣꯡꯗꯣꯛꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯉꯁꯤꯗꯒꯤ ꯍꯣꯡꯗꯣꯛꯄ ꯍꯧꯈ꯭ꯔꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯒꯥꯔꯤꯒꯤ ꯆꯦ, ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁ, PUC ꯑꯃꯗꯤ ꯏꯟꯁꯨꯔꯦꯟꯁ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯏꯁꯥꯒ ꯂꯣꯏꯅꯗ꯭ꯔꯕꯁꯨ ꯌꯥꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯦꯝꯄ꯭ꯔꯤꯚꯍꯟ ꯅꯠꯇ꯭ꯔꯒ ꯗꯤꯖꯤꯂꯣꯀꯔ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯗꯤꯖꯤꯇꯦꯜ ꯀꯣꯄꯤ ꯑꯣꯏꯅ ꯂꯣꯏꯅꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯗꯦꯕꯤꯠ ꯑꯃꯗꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯁꯤꯖꯤꯟꯅꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗ ꯄꯦꯃꯦꯟꯠ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯅ RBIꯒꯤ ꯑꯅꯧꯕ ꯀꯥꯡꯂꯣꯟ ꯑꯃꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯥꯔꯗ ꯍꯣꯜꯗꯔ ꯑꯗꯨꯅ ꯑꯈꯟꯅꯕ ꯃꯁꯤꯒꯤꯗꯃꯛ ꯃꯔꯤ ꯂꯩꯅꯕ ꯕꯦꯡꯛꯁꯤꯡꯗꯒꯤ ꯑꯌꯥꯕ ꯂꯧꯒꯗꯕꯅꯤ ꯑꯃꯗꯤ ꯀꯥꯔꯗ ꯌꯨꯖꯔꯁꯤꯡꯅ OPD ꯏꯟ ꯅꯠꯇ꯭ꯔꯒ OPD ꯑꯥꯎꯠ ꯁꯔꯚꯤꯁꯀꯤ ꯈꯨꯠꯊꯥꯡꯗ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯇ꯭ꯔꯥꯟꯖꯦꯛꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯦꯜꯊ ꯏꯟꯁꯨꯔꯦꯟꯁꯀꯤ ꯑꯣꯏꯅꯁꯨ ꯆꯥꯎꯅ ꯑꯍꯣꯡꯕ ꯀꯌꯥ ꯂꯩꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯦꯜꯊ ꯏꯟꯁꯨꯔꯦꯟꯁ ꯄꯤꯕ ꯃꯇꯝꯗ ꯑꯅꯥ ꯂꯥꯏꯑꯣꯡ ꯑꯃꯗ ꯍꯦꯛꯇ ꯄꯤꯗ꯭ꯔꯦ, ꯑꯅꯥ ꯂꯥꯏꯑꯣꯡ ꯃꯁꯤꯡ ꯍꯟꯊꯈ꯭ꯔꯦ꯫ ꯑꯅꯥꯕ ꯑꯗꯨꯒꯤ ꯀꯟꯗꯤꯁꯟꯒꯤ ꯃꯈꯥꯗ ꯄꯤꯔꯒꯅꯤ꯫ ꯃꯦꯟꯇꯦꯜ ꯍꯦꯜꯊ, ꯖꯦꯅꯦꯇꯤꯀꯦꯜ ꯗꯤꯖꯤꯖ ꯑꯃꯗꯤ COVID-19 ꯀꯨꯝꯕꯗ ꯆꯥꯎꯅ ꯍꯦꯜꯊ ꯏꯟꯁꯨꯔꯦꯟꯁꯅ ꯀꯣꯟꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯦꯀꯦꯠ ꯌꯥꯎꯗꯅ ꯑꯊꯨꯝ ꯑꯍꯥꯎ ꯌꯣꯜꯂꯤꯕꯁꯤꯡꯅꯁꯨ ꯄꯣꯠ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯤ ꯃꯇꯝ ꯅꯤꯡꯊꯤꯅ ꯈꯪꯍꯜꯂꯒ ꯌꯣꯟꯒꯗꯕꯅꯤ ꯍꯥꯏꯅ ꯐꯨꯗ ꯁꯦꯐꯇꯤ ꯑꯦꯟꯗ ꯁ꯭ꯇꯦꯟꯗꯔꯗ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈ꯭ꯔꯦ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯖꯋꯥꯂꯥ ꯌꯣꯖꯅꯥꯒꯤ ꯃꯈꯥꯗ ꯆꯥꯛꯊꯣꯡ ꯒ꯭ꯌꯥꯁ ꯂꯦꯝꯅ ꯄꯤꯔꯝꯕ ꯑꯗꯨ ꯉꯁꯤꯗꯒꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯅꯁꯨ ꯑꯅꯧꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤꯗ ꯌꯥꯎꯔꯦ꯫ ꯆꯍꯤ 3 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯈꯤꯕ ꯒꯨꯖꯔꯥꯠꯀꯤ ꯅꯨꯄꯥ ꯑꯃ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯃꯁꯥꯒꯤ ꯆꯍꯤ 3 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯏꯖꯠ ꯃꯥꯡꯍꯟꯗꯨꯅ ꯍꯥꯠꯈꯤꯕ ꯅꯨꯄꯥ ꯑꯃ ꯒꯨꯖꯔꯥꯠꯀꯤ ꯑꯅꯟꯗꯗ ꯂꯩꯕ ꯁ꯭ꯄꯤꯁꯦꯜ ꯀꯣꯔꯠ ꯑꯃꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯤꯜꯗ꯭ꯔꯦꯟꯁ ꯐ꯭ꯔꯣꯝ ꯁꯦꯛꯁꯨꯑꯦꯜ ꯑꯣꯐꯦꯟꯁ ꯄꯣꯛꯁꯣ ꯑꯦꯛꯀ ꯃꯔꯤ ꯂꯩꯅꯕ ꯀꯦꯁ ꯑꯁꯤꯒꯤ ꯑꯣꯔꯗꯔ ꯑꯁꯤ ꯁ꯭ꯄꯤꯁꯦꯜ ꯀꯣꯔꯠ ꯑꯁꯤꯅ ꯍꯧꯈꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯇꯥꯈꯤꯕꯅꯤ꯫ ꯀꯣꯔꯠ ꯑꯁꯤꯅ ꯍꯥꯏꯈꯤꯕꯗ ꯊꯧꯗꯣꯛ ꯑꯁꯤ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯔꯥꯖꯨ ꯗꯦꯕꯤ ꯄꯨꯌꯛ, ꯆꯍꯤ 39ꯅꯤ ꯍꯥꯏꯔꯤ꯫ ꯀꯣꯔꯠꯅ ꯃꯍꯥꯛꯄꯨ ꯂꯨꯄꯥ 5,000ꯒꯤ ꯐꯥꯏꯟ ꯑꯃꯁꯨ ꯊꯤꯍꯟꯅꯕ ꯍꯥꯏꯈꯤ꯫ ꯀꯣꯔꯠ ꯑꯁꯤꯅ ꯃꯍꯥꯛꯄꯨ IPC ꯑꯃꯗꯤ ꯄꯣꯛꯁꯣ ꯑꯦꯛꯀ ꯃꯔꯤ ꯂꯩꯅꯕ ꯁꯦꯛꯁꯟ ꯀꯌꯥꯒꯤ ꯃꯈꯥꯗ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯈꯤꯕ ꯏꯪ 2018ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 13ꯗ ꯍꯤꯗꯥꯛ ꯃꯅꯥ ꯊꯥꯕ ꯐꯥꯔꯝ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯁꯥꯊꯤꯅ ꯁꯔꯥꯛ ꯇꯝꯗꯨꯅ ꯏꯖꯠ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯐꯥꯔꯝ ꯑꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯍꯨꯟꯗꯣꯛꯂꯝꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯁꯤꯔꯛꯄ ꯂꯤꯛ ꯑꯃꯗꯤ ꯈꯨꯖꯤꯁꯨ ꯃꯤꯍꯥꯠꯄ ꯅꯨꯄꯥ ꯑꯁꯤꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯡꯀꯥ ꯒꯥꯟꯙꯤ ꯄꯨꯂꯤꯁꯅ ꯗꯤꯇꯦꯟ ꯇꯧꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯅ ꯆꯠꯄꯒꯤ ꯑꯌꯥꯕ ꯂꯩꯇꯕ꯭ꯔꯥ? ꯔꯥꯍꯨꯜ ꯒꯥꯟꯙꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯈꯛ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇ ꯅꯤꯡꯇꯝꯅ ꯆꯠꯄꯒꯤ ꯑꯌꯥꯕ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯍꯪꯈ꯭ꯔꯦ꯫ ꯋꯥꯍꯪ ꯑꯁꯤ ꯉꯁꯤ ꯗꯦꯜꯂꯤꯗꯒꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯐꯥꯎꯕ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯐꯝꯂꯥꯟꯅꯕꯒꯤ ꯀꯦꯁꯇ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯃꯒꯤ ꯍꯛꯆꯥꯡ ꯄꯨꯂꯤꯁꯅ ꯑꯍꯤꯡꯗ ꯄꯣꯠꯂꯣꯏꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒ ꯎꯅꯅꯕ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯄꯨꯂꯤꯁꯅ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯕ ꯑꯃꯗꯤ ꯏꯟꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯄꯨꯂꯤꯁꯅ ꯐꯥꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯃꯈꯣꯏꯅ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯈꯥꯝꯕꯗꯒꯤ ꯈꯣꯡꯅ ꯂꯥꯛꯄꯅꯤ꯫ ꯃꯤꯆꯝ ꯑꯃꯅ ꯂꯝꯕꯤꯗ ꯈꯣꯡꯅ ꯆꯠꯄꯗ ꯑꯀꯥꯏꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯈꯤ꯫ ꯂꯨꯆꯤꯡꯕ ꯑꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ UPꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯃꯤꯌꯥꯝ ꯄꯨꯟꯕ ꯊꯤꯡꯕ ꯑꯃꯗꯤ ꯕꯦꯔꯤꯀꯦꯗꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯔꯗꯔꯁꯤꯡꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯌꯦꯡꯂꯒ ꯈꯥꯖꯤꯟꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ UPꯒꯤ ꯍꯊꯥꯔꯥꯁꯀꯤ ꯊꯧꯗꯣꯛꯄꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯑꯃꯗꯤ ꯁꯃꯥꯖꯋꯥꯗꯤ ꯄꯥꯔꯇꯤꯕꯨ ꯁꯧꯒꯠꯄꯁꯤꯡꯅ ꯄꯥꯛ ꯁꯟꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯄꯨꯂꯤꯁꯀꯤ ꯊꯧꯑꯣꯡ ꯑꯁꯤ ꯒꯥꯟꯙꯤꯁꯤꯡ ꯆꯪꯍꯟꯗꯅꯕ ꯊꯧꯁꯤꯜꯅꯤ ꯍꯥꯏꯅ ꯀꯪꯒ꯭ꯔꯦꯁꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯍꯊꯔꯥꯁꯀꯤ ꯅꯨꯄꯤ ꯑꯗꯨ ꯔꯦꯞ ꯇꯧꯈꯤꯕ ꯅꯠꯇꯦ ꯄꯨꯂꯤꯁ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯍꯊꯔꯥꯁꯀꯤ ꯆꯍꯤ 19ꯔꯣꯝ ꯁꯨꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯈꯤꯗꯕꯗꯨ ꯔꯦꯞ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯂꯦꯕꯣꯔꯦꯇꯔꯤꯅ ꯔꯤꯄꯣꯔꯠ ꯄꯤꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ UPꯒꯤ ꯁꯦꯅꯤꯌꯔ ꯄꯨꯂꯤꯁ ꯑꯃꯅ ꯍꯥꯏ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯗꯦꯜꯂꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯩꯈꯤꯗꯕꯒꯤ ꯃꯔꯝ ꯑꯁꯤ ꯈꯧꯔꯤꯗ ꯑꯁꯣꯛꯄ ꯑꯃꯗꯤ ꯇ꯭ꯔꯥꯎꯃꯥꯒꯤ ꯑꯣꯏꯒꯅꯤ꯫
ꯐꯣꯔꯦꯟꯁꯤꯛꯀꯤ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠꯇ ꯔꯦꯞ ꯇꯧꯈꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯐꯪꯗꯦ, ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯏꯔꯥꯡ ꯁꯥꯒꯠꯄꯤꯒꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯦꯁꯤꯅ ꯕꯥꯔꯁꯦꯂꯣꯅꯥ ꯃꯅꯨꯡꯗ ꯌꯥꯅꯗꯕ ꯂꯩꯕ ꯄꯨꯝꯕ ꯂꯣꯏꯁꯤꯟꯅꯕ ꯄꯥꯝꯂꯤ꯫ ꯕꯥꯔꯁꯦꯂꯣꯅꯥ ꯃꯅꯨꯡꯗ ꯌꯥꯅꯗꯕ ꯂꯩꯕ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯅꯗꯨꯅ ꯀ꯭ꯂꯕ ꯑꯁꯤ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯅꯕ ꯂꯤꯑꯣꯅꯦꯜ ꯃꯦꯁꯤꯅ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯃꯦꯁꯤꯒꯤ ꯑꯣꯏꯅ ꯃꯍꯥꯛ ꯀ꯭ꯂꯕ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯇ꯭ꯔꯤꯉꯩ ꯕꯥꯔꯁꯦꯂꯣꯅꯥꯕꯨ ꯌꯨꯅꯤꯠꯅ ꯊꯝꯂꯝꯕ ꯄꯥꯝꯂꯤ꯫ ꯕꯥꯔꯁꯦꯂꯣꯅꯥ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯁ꯭ꯄꯦꯟꯒꯤ ꯃꯦꯗꯤꯌꯥ ꯒ꯭ꯔꯨꯞ ꯑꯃꯗ ꯄꯤꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯕꯥꯔꯁꯦꯂꯣꯅꯥ ꯃꯅꯨꯡꯗ ꯌꯥꯅꯗꯕ ꯃꯠ ꯈꯦꯠꯅꯕ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯍꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤ꯫ ꯕꯥꯔꯁꯦꯂꯣꯅꯥ ꯄꯨꯝꯅꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯕ ꯃꯇꯝꯗ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯁꯛ ꯑꯗꯨ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯕꯥꯔꯁꯦꯂꯣꯅꯥ ꯃꯃꯥꯡꯒꯤ ꯁꯤꯖꯟꯗ ꯇ꯭ꯔꯣꯐꯤ ꯑꯃꯠꯇ ꯂꯧꯕ ꯉꯝꯈꯤꯗꯕ ꯆꯦꯝꯄꯤꯌꯟꯁ ꯂꯤꯒꯇ ꯆꯥꯎꯅ ꯃꯥꯏꯊꯤꯕ ꯅꯪꯈ꯭ꯔꯕ ꯃꯇꯨꯡ ꯃꯦꯁꯤꯅ ꯀ꯭ꯂꯕ ꯑꯁꯤꯗ ꯁꯥꯟꯅꯕꯒꯤ ꯀꯟꯇ꯭ꯔꯦꯛ ꯃꯇꯝ ꯂꯣꯏꯗꯅ ꯀ꯭ꯂꯕ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤꯕ ꯀꯌꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯣꯡꯂꯗꯨꯅ ꯃꯦꯁꯤꯅ ꯑꯁꯣꯏꯕ ꯌꯥꯎꯈꯤꯕ ꯑꯗꯨꯒꯤ ꯗꯥꯏꯇ ꯃꯍꯥꯛꯅ ꯂꯧꯏ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯕꯥꯔꯁꯦꯂꯣꯅꯥ ꯊꯥꯗꯣꯛꯂꯒ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯍꯦꯟꯅ ꯐꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯦꯐꯁꯤ ꯕꯥꯔꯁꯦꯂꯣꯅꯥ ꯑꯃ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯕꯥꯔꯁꯦꯂꯣꯅꯥ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔ ꯑꯃꯗꯤ ꯐꯦꯟꯁꯤꯡꯅ ꯃꯦꯁꯤꯅ ꯇꯧꯈꯤꯕ ꯊꯧꯑꯣꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯋꯥꯉꯥꯡ ꯑꯃꯗ ꯕꯥꯔꯁꯦꯂꯣꯅꯥꯗ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯊꯃꯣꯏ ꯁꯦꯡꯕ ꯋꯥꯠꯄ ꯑꯣꯏꯅ ꯎꯔꯒꯗꯤ ꯃꯗꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯃꯍꯥꯛꯀꯤ ꯕꯥꯔꯁꯦꯂꯣꯅꯥ ꯑꯦꯐꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯠꯄꯗꯨ ꯑꯣꯏꯅꯅꯕ ꯃꯇꯝ ꯆꯨꯞꯄꯗ ꯈꯟꯗꯨꯅ ꯂꯩꯕ ꯃꯤꯁꯛꯅꯤ ꯍꯥꯏꯔꯤ꯫ ꯃꯦꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯡ ꯆꯌꯣꯜꯗ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯁꯥꯟꯅꯔꯣꯏ ꯂꯨꯏꯁ ꯁꯨꯋꯥꯔꯦꯖꯄꯨ ꯑꯇꯣꯞꯄ ꯀ꯭ꯂꯕꯇ ꯁꯥꯟꯅꯍꯟꯈꯤꯕꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫